다들 봉독자리 이런 거잖아. University level Padhan Adi American American Pada Ben Chandrabu Tuba Tahu Tuba Tahu Tahu Kaya Really na Ante Lati na 마tan가 이런 마tan가 이런 마tan가 이런 감빈이 대비 마tan기 예수지 Biram Namil Kai Taylor School Sampai Sakai Pada Nare Nare Tengah Piduna Papangan Piduna Sampai Sakai Namnong Pagam Si Hai ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯝꯂꯝꯒꯗꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯦ ꯑꯦꯁ ꯃꯄꯥ ꯑꯣꯏꯅ ꯃꯃꯥ ꯑꯣꯏꯅ ꯂꯤꯗꯔ ꯑꯣꯏꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯆꯥ ꯃꯌꯥꯝꯅ ꯄꯣꯛꯂꯤꯕ ꯑꯩ ꯄꯣꯛꯆꯔꯤꯕ ꯏꯆꯥꯁꯤꯡꯁꯦ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗ ꯁꯨꯝ ꯊꯝꯂꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯃꯥꯡꯖꯤꯜ ꯊꯥꯗꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯁꯦꯝꯃꯒ ꯊꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯟꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯃꯔꯨꯞꯅ ꯑꯩꯒꯤ ꯆꯠꯃꯤꯟꯅꯕꯗ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯐꯦꯃꯤꯂꯤꯁꯤꯡ ꯏꯃꯥꯁꯤꯡ ꯏꯅꯦꯁꯤꯡ ꯏꯆꯜꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯅ ꯑꯅꯧꯕ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯍꯥꯟꯅ ꯈꯜꯂꯝꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯆꯦꯜꯂꯝꯃꯒꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅ ꯒ꯭ꯔꯨꯞꯁꯤꯗ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯉꯝꯕ ꯃꯈꯩꯗꯤ ꯑꯩ ꯇꯧꯖꯒꯦ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯉꯁꯤꯗꯒꯤ ꯑꯩ ꯃꯌꯥꯝꯗ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯤ ꯑꯩ ꯄꯤꯖꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯊꯝꯖꯔꯤ